Lakhipuronline na puthok-saba Mars ki tangkun sagol se nimit ki Khomjinba Pao tabirase. Ahanbada maruoiba Pao Churachandpurda furup ani ki marakta nauna ungkhatnaba thokre ama laikidre internet service thingjinkre. Manipur ki national highway singda panba piriba sing akanba bideng changbinanaba MP Dr. Bimol Akoizamna parliament ta taksinkre. Supreme Court की senior judge tarukna sabati mama Manipur की हौजी कोरी बपीबम जिंगसिन बला कतौरी silchar की प्रेम तला पॉइंट थोकिबा मई चाकप की थौथोकता दुकान कयामरोम मांगता खनखरे अमसुंग मध्य प्रदेश की ह्यूमैनिटेरियन एक्टिविस्ट अमना फ्री ब्लड फॉर चिल्ड्रेन बु सौगतुना ईदान तौखरे हौजिक मपुंग पाउता बिरसे Churachandpurda haukiba lepak-pokpa numit ki numidangda mar amasung jomi furup ki marakta nauna amuk ungkhatnaba thokkibaga loinana miyoi ama leikidre kaya amana asokapan nangkhre numit mangani ki mobile shutdown tawkhre loinana Jomi Students Federation na matam kaktaba shutdown su lauthokre thodok asigi matangda pause amagi report matungina lepak-pokpa numit ki numidangda Churachandpur town da Jomi furup ki kangbu amana makhoi ki furup ki oiba firal jungnana bahonarakpada ungkhatnaba gi thodok adu thokkibani hairi maduda kanglup ani gi marakta ningai sangdanarakpadagi miyoi ama leikidabani hairi leikidaba miyoi adu lalropui pakhumate chahi yangkai humdoini haina pawasina hairi thodok asiga mari leinana district authority na BNSS ki section chamaga humpu humdoi gi makhada ating bathamki amadi security force na mafam aduda changsinduna irang adu laksina bahonaki maduda khoisauna roba miyamna security force ta tamduna nung thajilaki hairi irang asi laksina na ba security force na Churachandpur town gi akoibada flag march chatuna miyambu yumdagi mapan thoktana bakhanganki Marakasida Jomi Students Federation na Churachandpur da Mars ki tarama pandagi phibam asi phagalaktriba phawba matam kaktaba shutdown chatharagani haina ngarang lauthokre panba yai purup ani gi marakta ungkhatnabagi thodogadu Mars ki tang tara tarukta sakhangdaba singna Mar Inpui gi General Secretary Richard Lantan Puyabu purambadagi haurakibani hairi irang asina maram oiraga miyoi kaya asoka panangki leingakna pamdaba thodok sing thoktananaba curfew thamduna laki Marakasida purup ani ki marakta janache khudek pinaduna irang adu loisinbagi phibamda lakhibani adubu matam ikan kanadana amuk nauna irang asi tholakibani hairi amaromda Churachandpurda nauna irang tholakpa sigi matangda Churachandpur district ki manungda lairiba kuki jo furup ki MLA tarukna nakal anima ki miyamna pukning phathaduna tangdu laitaba porangna bahona minasi haina apil tawkhre Manipur ki national highway singda apanba piriba sing akan mabideng changbinaba MP Dr. Bimol Akoizamna parliament ta taksinkre Manipur ki national highway maruina national highway number 37 amasung national highway number 2 da blockade chathaduna achat awok singda ayat apan piriba amadi highway ani asida ain kaina tax lauduna micham miyam da chithing piriba si kendra gi lengakna yengsilu haina Manipur ki MP Bimol Akoizamna parliament ta taksinkre ngarang phamkiba lok sabha mifam gi 0 hour gi matamda wafam asi MP Bimol Akoizamna hai lifeline ori balambi asi thingjan bana maram oiraga state asi gi miyam khamthengna awaba mayoknare maroina nongmada changdaba yadraba polam singi mamal khamthengna wangle Manipur gi mapan da chatpasu ningtamna chatpa yaraktaba amadi flight ki atongmalsu wangkhalakpa amadi masina miyam gi hingbagi hak matpani haina lawi haiki Manamaduna blockade tawriba sing amadi ain kaina tax lawiba singi mathakta kendra gi lengakna akan bathabak paikatuna lambi asida chathok sasin tawbada apan bapidana bahona biu haina mahakni taksinki about the blockades of national highway, particularly national highway number 2 and national highway number 37. This stretch in our country has been the site of illegal taxation by all kinds of armed groups for many years. A cement bag which is available for 300 or 350, barely 200 kilometers away in Dimapur, is sold in Imphal around 700, 800 rupees. So it has affected the economy and it has been a decades-old problem, but things have become serious with the ongoing crisis. Some people are holding the
citizens of the state to ransom in the name of separate administration. They have been trying to object the free movement of population on these highways. They have also resisted to the idea of resettlement of people in their original homes. And this has been going on from the day one. And I would like to draw the attention of this House that people are suffering because of this, which is a tasty support of the government. It seems that you have been... Manipur ki hauzik oriba phibam gi matangda yengsinanaba Supreme Court ki senior judge singi oiba team ama lakliba March ki kunithoida lakhadori. National Legal Services Authority NALSA gi Executive Chairman su oriba Justice Bhushan R Gabaina luchingba Judge taruk asida yauriba singdi Justice Surjakanta, Bikramnath, MM Sundres, KV Bishanathan amasung N Koteswar singni. Makoina Rajya sigi irangda sokalaba relief camp ta leiriba sing chatuna yengsingani. Judge kangbu asina tha sigi kunithoida Imphal International Airport ta thunglabaga Churachandpur jila da helicopter tongduna chatkani amasung jila sigi sadbhabana mandapta hangliba relief camp ta changduna legal aid camp amasung medical camp sing hangdokani hairi. Silchar gi Prem Tola Point ta ngarang jumsakesha nimita thokhiba mai chakpagi thodok amada lupa lakh kaya marum gi polam sing mang takhan khre. Prem Tola Hospital Road area da leiba Hotel Maruti gi naknaba Gopal Complex ta leiba electronics ki pochai yonba dukan amadagi mai adu haurakibani hairi. Electric ki short circuit tagi haurakpa oiramba yai haina panari. Thodok aduna naknaba dukan sing lam duna mai chakpana Sauna amanga tatogan ki mafam adugi miyoi singna fire brigade ta pau piduna mai adu kaina thangda muthat pangam ki. Assam ki CM Dr. Himanta Biswa Sharma gi handak silchar khongsata Deshbhakta Tarun Ramphukon Higher Secondary School gi sanapudongba thoramda lakiba miyamna CM gi selfie kapnana bahona bada athing pi haidana mahak putek ta kaidana ba mikup na hom singna ngak senjari ba police singda CM na ngang ki basakta mama yengmina se What should I do? Kyo iman police logai rakhise jote jao tote police ibale jai enake kore niki bhai moi manuhok kom pao police kom ibale agon lai iman narakhe no manu ma ek minute ma apna logot ma kotha police logai rakhise usor what should I do? Kyo iman police logai rakhise jote jao tote police ibale jai enake kore niki bhai moi manuhok kom pao police kom ibale agon lai iman narakhe no manu ma ek minute ma apna logot ma kotha Hailakandi District Congress Committee na sinduna Islam Dharma gi oiba Ramzan gi iftar party amangarang Hailakandi Congress Bhavan da pangthokre mifam mapu oina Hailakandi District Congress Committee gi President Samsuddin Borloskor mithunglen oina hanagi Assam gi Mantri Ajit Singh Borkola gi MLA Khaliluddin Loskor Katigora gi MLA Advocate Misbaul Islam Mazumdar General Secretary Manoj Dev, Hailakandi District Congress Committee ki General Secretary Khomjinba Robindro amadi Mandal President Chongtham Bikram Sarukjaki. Lakadoriba Panchayat Mikhal asida Umednagar Rajeshwarpur Jila Parishad ki member da Congress ki mihut oina Khomjinba Robindro da ticket pibinanaba thauramatu da lengbirakhiba miyamna mithunglen singatu da haijaki haina DCC General Secretary Najrul Islam Loskor ki pawang da phongdorakli. Blood Center Jenims Porompata Pangthokpa Achamba Thoramamada Madhya Pradesh ki humanitarian activist Odesh Kumar Suklana Chaliba Chahi Asigi January ki tang 13 da Helping Hands for People HHP Manipur na hudokiba Free Blood for Children scheme bu sagatuna ngarang idan tawkhre. Handaki asina mahaki chamaga taret suba EP bani hairi. Odesh Kumar Sukla Madhya Pradesh ki Khandwa district tagini Maharana Pratap Foundation ki makhada blood donation amadi mimanadraba angang singi damakta matam sangna kathoktuna laklaba misakamani haujikna official oina Manipur da chahi ahum ki transfer da lakpani mahakna hai EP bana hakchang phana lehelli
ꯏ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡ ꯑꯃꯠꯇ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯜꯂꯣꯏꯁꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯕ꯭ꯂꯗ ꯗꯣꯅꯔ ꯑꯃꯃꯝ ꯊꯣꯛꯄꯤꯔꯛꯎ ꯑꯩꯁꯨ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯊꯥ 3 ꯈꯨꯗꯤꯡꯒꯤ ꯏ ꯄꯤꯗꯨꯅ ꯑꯉꯥꯡꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ ꯍꯦꯜꯄꯤꯡ ꯍꯦꯟड्स फॉर पीपल मणिपुर की प्रेसिडेंट प्रेमजीत मोइरांगथेमना महाकी तौबिमलबु थागतपा फोंदोखी आपने तो 106 बार ब्लड डोनेट कर दिया कैसा महसूस करते हो सर सर्वप्रथम तो प्रेम जी सर का और यहाँ के स्टाफ का बहुत बहुत धन्यवाद और आई लव मणिपुर और बहुत अच्छा लगा जो है यहाँ पे हम तो यही चाहते हैं कि हर बंदा जागरूक हो और हर घर से एक डोनर निकले जो है क्योंकि रक्तदान महादान सबसे बड़ा हमारा एक ही स्लोगन है रक्तदान महादान सबसे बड़ा दान यही है पैसा कौड़ी सब यहीं रह जाता है रक्त ही सबसे बड़ा है तो लोगों को यही हेल्प करेंगे कि हमारे चिल्ड्रंस के लिए बच्चों के लिए और हेल्प करें यहाँ के लोगों को जागरूक करें हर घर में लोग को जाके जागरूक करें हर एक घर का ब्लड डोनर निकले ताकि हमारा देश और स्टेट काफ़ी प्रभावशाली बने कोई भी बच्चा जो है ब्लड से महरूम ना होने पाए इसके लिए मैं सभी स्टाफ का और सर का और डॉक्टर साहब का तहे दिल से धन्यवाद करता हूँ जय हिंद जय भारत एक और सवाल आपको ना आपने तो 106 बार कर दिया अभी 107 बार हो चुका है तो इतना सारा ब्लड डोनेट करने के बाद कोई हेल्थ इशू आया है आपको नो इशू नहीं मैं गॉड का प्रे करता हूँ कि अभी तक नहीं मेरा लक्ष्य है 150 तक है बाकी लाइफ रहे तो हम 150 तक ट्राई करेंगे बाकी जैसी इच्छा हो और हर आदमी को ब्लड डोनेट करना चाहिए खुलेआम से जितना ब्लड डोनेट करेगा तो मेरा अपना अनुभव है कि बीपी शुगर डायबिटीज़ हार्ट अटैक माइग्रेन प्रॉब्लम से दूर रहेगा तो यही लास्ट अंतिम शब्द है कि रक्तदान महादान लोगों को बढ़ चढ़ के इसमें हिस्सा लें और आप लोग भी एक अपील है माध्यम से इस न्यूज़ के माध्यम से कि आप लोग जितना उसे प्रसारित करें कि रक्तदान महादान है आप इससे डरे नहीं बढ़ चढ़ के हिस्सा लें हम एक लोगों का एक हेल्प कर सकें जिस प्रकार से पानी लोगों को हेल्प करता है पौधे हेल्प करता है पेड़ पौधे हेल्प करते हैं तो उसी प्रकार से हम एक दूसरे के लिए जिए और दूसरों के लिए जिए अपने लोग सभी जीते हैं हमारा काम हमारा एक ही लक्ष्य है हम जिए दूसरों के लिए धन्यवाद थागतचरी चलिबा चाही लिसिंग अनिगा कुनमंगा सिदा अदोमना म्यूचुअल फंड नत्रगा SIP दा करमबदा सेल तुंगसिनबना हेना कानबा ओइगनी हाइबगी मतंगदा ममुत्ताना खंगनबगी दमकता लम्मा सिदा खंग हैरबा कराम पुंसिदा महाकी मोबाइल नंबर 7896496096 नंबर असिदा WhatsApp की कुथांगदा नत्रगा कॉल तौबिदुना मितेलोंदा फ्री एडवाइस लौबिनबा खंगलगले पनबा याय सेल तुंगसिनबगी लम असिदा म्यूचुअल फंड एक्सपर्ट असि गुवाहाटी दा लैबा म्यूचुअल फंड डिस्ट्रीब्यूशन गी जनसंचय फिनसर्व कौबा फर्म अमगी को फाउंडर ने लोइनना हाइरिबा फर्म असिगा चाही तरा हेना लोइनदुना लाकबा मिसकने Disclaimer: Mutual fund investments are subject to market risks. Please read all scheme-related documents carefully. Energy Healing Center Rongpurda computer gi matenga anoba madi ariba anabasingbo computer gi matenga layong khangdokpuna layengba hausare computer gi matenga makal makhagi anabasingi report lokthokpuna haksangi awat machal kaya menkhanaba amadi supplement piduna naturopathy amadi magnetotherapy na layeng bajaragani maruwaina nupigi laina sing I watpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layang da yarakani loinana matam sangna hu chemba hidak charakpadagi side effect amadi I da hu chemba toxin leirakpa I watpa gi anaba koktanaba amadi steam bath ki kudong saba leizare silchar rongpur part 2 gi stone crusher manakta leiriba energy healing center da ngasimak gengsin birabu mangjongna appointment ki damak mobile number 9395732456 number asida call to birakna bakhangajari
Lakhipur online channel asibu yengbiriba singna paw asibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu. Aroibada maruoiba paw amukhanna Churachandpurda furup anigi marakta nauna unkhanaba thokre ama laikidre internet service thingjinkhre Manipur ki National Highway sing dapan bapiri pasing akan mabideng changbinanaba MP Dr. Bimol Akoizamna Parliament taksin kre Supreme Court ki Senior Judge Tarukna Sabati Mama Manipur ki hausi kori bapibam jengsin bala katauri Silchar ki Prem Tola point thoki ba mai chakpa ki thotokta dukan kayamarom mangta khan khre amasung Madhya Pradesh ki humanitarian activist amana Free Blood for Children bu sagatuna idan tawkre Lakhipur online YouTube channel gi paw sandok chaba ngasigi oinadi matang asidaloi jare